ꯁꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯠꯇꯣꯛꯑꯦ ꯑꯗꯣ ꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯠꯇꯣꯛꯄꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦꯕ ꯑꯃꯨ ꯑꯃꯨꯕ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯃꯤꯈꯨꯞ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯅꯣꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒ ꯄꯣꯛ ꯀꯪꯅ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯃꯍꯤꯉꯩꯗꯣ ꯄꯨꯂꯞ ꯀꯪꯍꯜꯂꯒ ꯀꯪꯅ ꯉꯧꯕ ꯄꯣꯛ ꯆꯥꯗꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯔꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯄꯣꯛ ꯃꯇꯨꯝꯁꯦ ꯐꯖꯕꯅꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯅꯍꯥꯟ ꯂꯦꯟ ꯇꯥꯈꯤꯕꯒ ꯅꯨꯡꯁꯤꯠ ꯁꯤꯕꯒ ꯂꯥ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯃꯍꯥꯎꯗꯨꯒ ꯃꯩ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯩ ꯆꯠꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯣ ꯑꯩꯉꯣꯟꯗꯀꯣ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦ ꯑꯗꯩ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯐꯝꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯖꯒꯥꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯕ ꯌꯨꯝꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯃꯐꯝꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯩ ꯉꯁꯥꯏ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯗꯅ ꯑꯁꯤꯗꯅꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯁꯤꯅ ꯁꯤꯗꯅꯦꯕ ꯑꯗꯣ ꯁꯤꯗꯅ ꯑꯩꯈꯣꯏ ꯐꯃꯨꯡ ꯂꯩ ꯁꯤꯗ ꯐꯤ ꯑꯃꯨꯕꯗꯣ ꯁꯤꯗ ꯈꯟꯖꯜꯂꯒ ꯐꯛꯁꯤꯗꯅꯦꯕ ꯑꯩꯅ ꯐꯝꯃꯤꯁꯦ ꯐꯛꯇ ꯐꯝꯃꯒ ꯁꯤꯗ ꯇꯦꯕꯜꯗ ꯇꯧꯔꯒ ꯆꯥꯕꯅꯦꯕ ꯑꯗꯨꯅ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯆꯤꯜꯂꯒ ꯌꯥꯝ ꯐꯔꯛ ꯇꯥꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤꯒꯤꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯣ ꯑꯩ ꯃꯐꯝ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯕꯒ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯂꯣꯏ ꯆꯥꯃꯤꯟꯅꯁꯤꯀꯣ ꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯥꯎꯕ ꯌꯥꯗꯦ
ꯐꯖꯔꯦ ꯁꯤꯗ
ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ